Pithribi asina asuki matik chawkhatlaba 21st century ki matam asida ngasisu nungi yukki matamda hingliba island island asigi maming tatabada mayamna tu chungba poknariba masida changluba mi khudingmak ngasi phawbada hingna amukta tholakhidriba asigumlaba island amagi matangda puduna luxury ngasigi episode mityeng tabirba mayam pam namakna video asi loiba phawbadang mityeng tabiyu aduga channel asida nauna khongda birakpa marup singna channel asibu subscribe amuktang tawbiyu Bay of Bengal samudrada leiba Andaman amasung Nicobar Island gi saruk ama oiriba hairiba island asida koiba chatpadi lairedana maming tatabada kiba poknariba North Sentinel Island haina kauba island ama leiri hairiba island asi Andaman amasung Nicobar gi konung Port Blair dagi kilometer 50 lapi aduga masigi pakpa chawba square kilometer na humphuni island asida Sentinelis kauba tribal kangbu ama khundaduna lei Sentinelis hairiba tribe makhal asi masigi island asida chahi lising humpugi mamangdagi leiraklabani haina scientist angkhaina thajanari 2011 report ke matung inna Sentinelis tribe ki population asi 50 dagina chamli phawbagi manungda oiramgani haina thajanari ngasi phawbada makhoida maigi sizinabam khangdri amati mahi marong thaduna loktuna chabagi wakhalol leitri sadanduna nga phaduna amadi lamlaki uhai wahi chaduna ngasisu hingli makhoida kari chatnari amadi kari lon ngangnari haibasi kanamta ngasi phawba khangba ngamdri ing kumja 1896 ta Andaman gi jail dagi nupa ama nanthokuna senkhi aduga Sentinel Island da yauki nupa aduna khanki numit nini humni lotuna leiraga atopa lambi mamuk thiraga chenkhige adubu nupa adu Sentinel da leba tribe kangbuna thengnaduna tenna kaptuna amadi tana thinduna hatkhi madudagi phana kuiraba matung ingsok 1974 da National Geographic ki kangbu ama documentary namnabagi damakta island adu chatlammi team adugi jahazna island adu yophatringaida Sentinelis tribe kangbuna talangduna amadi ten kaptuna landarakhi maduda National Geographic team ki director makhongda ten na sokhi maduduna hanki madudagi chahi kharge matung ing 1981 da Indian Navy gi pochai puba cargo ship ama yadaduna island adugi mayada numit nini humni panduna leikhi matam sangna panduna lerakpadudadi jahaz ke captain duna makhoi ge crew member singda manak nakpada uriba island da kumtharaga ngaihak pothana bahirakhi madudagi jahaz ki crew member singdu iroiduna island du tamna laklami makhoina island du yokdringai da Sentinelis tribe kangbu tholaktuna tena kaptuna amadi nungna thaduna talakhi madudagi crew member singdu makhoi ge cargo ship tu da amuk hanna halaki laibak phaba amana makhoi ge jahaz tu na yadaduna leiriba mafam adu Sentinelis tribe singduna yaurakpada khara wagadoba mafam oikhiba amadi humni suba numitta makhoi ge rescue team du matam chana yaurakpadagi ashok apan amata yaudana panduna leiriba jahaz adu lokthokduna pukhi matang aswaida mayamgi thamoida tattana hangliba wahang amana kari maram gi damakta Sentinelis tribe singna mapandagi changlakpa mi singbu asuki matik tathiribano haiba asini masigi su yamna chawba maram ama leiri mamangai yamna ngallingai angresna palingai matamda miyoi khara Sentinel Island chattuna Sentinelis tribe taruk nupa ama nupi ama amadi angang mari phaduna purakhi hapta ama anigi matungda nupi duga nupa duga mathang naraktuna sikhi madudagi angang maridu island du da amuk hanna thinnabagi damakta purakhi angang maridu su lambi dagi adum naba horaktuna makhoi gi island yoba matamda loina sikhi masina maram oiraga Sentinelis tribe singna mitop singbu makhoi gi yekna boina khankhibani amaromda aikhoi gi hakchang da pakpa icham chamba bacteria ama amadi lok thungba gumba icham chamba leina ama makhoi gi damakta di siba yaba leina ama oigadoribani makhoi gi masada hojikan gi anauba leina layong singak thoknanaba immune system develop tawdri pumnamak sing asi yenglaga Bharat Sarkarna ing kumja 1956 ta North Sentinel Island bu tribal singidamakta reserve oina leiba island ni masigi akoibada kilometer 5 makhai phawbada mi amata changdaba prohibited area ni haina lauthokrabani
mayamsu soidana ningsing biram khigani 2004 da Bharat da yamna chauba tsunami ma thoki tsunami hek loikibaga Bharat sarkar na Indian Navy gi helicopter ma thaduna Sentinelist tribe singbu amang ata thokpra haina yengchin hanki madudasu Sentinelist tribe singna helicopter da tena kaplakhi 2006 ki January thada nga phaba miyoi ani numidang da lambi lamang na duna Sentinel Island da yauki makhoi ani thiba adum phangkhide kaina thangda satellite image da yengba matamda nga phaba miyoi ani duna sijna khiba hi edu Sentinel Island gi samudra khongban da thengnakhi ikui kuidriba thokdok amadana 2018 da America macha Christian dharma santokpa John Allen Chow koba nupa ama ngami singda paisa pi duna Sentinel Island da lon na changki mahaksu Sentinelist tribe singna tena kaptuna hatkhi police na kona thijanba matamda nupa adubu Sentinel Island yobada mating pangkhiba ngami manga pharga jail da thamki maraksida panba yaba amana 1991 da Anthropological Survey of India gi team amana Sentinel Island manakta chatuna Sentinelist tribe singda yubina singba potlam khara piraga halakhi masi natana atai atopa matamda island sida changnaba hotnaruba mi sing masana masagi mangpham thibo ina thokhi masini Sentinel Island gi samlappa wari asi kamdok bibage haibadu mayamna comment section da idunum phongdok pirau aduga video asi nungai biba taragadi channel asisu subscribe amutang tawbiyu nasigi damakta di mayam pumna maktagi kaina naba ya thangni jari pinabirasi